Social media da thaganarakpa update post khara khongwacharaga ma'am da pathokchari ahanbada Tamenglong district tagi khutlaiga konana mioi ani fare security force na Tamenglong district ki manungchana laiba Phaiton village tagi mioi ani khutlaiga konana fare hairi security na faraba mioi ani adudi lunja kap kuite amadi kaplan singsan kawi hairi makhoi ani dagi SBBL gun ani 303 rifle amaga loinana pampi bomb ama fagatpa ngamle hairi mathangda Kangpokpida ngarang Fakhre Kuki militant ahum NIA na Delhi da Fakhre ngarang Kangpokpi district ta security force ki apunba combined team amana thiba humbagi thabak sathabada masing yamlaba khulaiga konana Kuki militant ahum Fakhre adu jiribam khongchatta chief minister gi advanced security convoy team da attack tawbada senaba miyoi sing oirambadagi national investigation agency NIA na makoi ahum makhataba investigation tawnabagi damakta ngarang numidang pung 8 lom tarakpa aduwaida Delhi da Fakhre hairi NIA na Fakhre Kuki militant ahum adu Chuchanpur gi gam Fajang dagi Thangzuel Haukip Allies Thangboy sahi taraga mapan apokpa ngam khulun Chuchanpur all Genmol village dagi Zangzoulen Khongsai Allies Gowlen Khongsai sahi taraga mapan apokpa Songhen Khongsai amadi Chuchanpur Bethel dagi Zangmilun Singson Allies Frankie sahi nifuga manga kawi hairi mathang da masing yamlaba Kuki nupi sing tholak National Highway 37 Imphal to Zirivam lambi thingzinduna kongjang sangsin kre mathang da ngarang security force na Kangpokpi da Kuki militant ahum Fakhre babu yaning da phongdoktuna phongdokpa oina more da ngasi Kuki mayam tholak protest tawkre hairi mathang da BSF na refugee maramda halanaba hotnabada Mizoram laingak na athingba pikre Bangladesh tagi Kuki refugee samaga kunga taruk Mizoram da sangsilakre hairi makhoibu maramda halan khidanaba Mizoram chief minister na Bharat ki prime minister Narendra Modi da Haizakre hairi Mizoram gi Lunglen district ta leiba border security force na kanglol kaina sangsilakpa refugee sing asi custody da thamki refugee sing adu BSF na pizza pithak tawbada natana first aid sing piki hairi refugee sing asi BSF na maramda halan khinaba honaki adum oinamak Mizoram laingak na athingba pibadagi makhoibu maramda halan khidre haina paw asina makhatari mathangda Chuchanpur da HIV AIDS patient singi hidak fangdre Manipur da thok liba Kanglup irang asina maram oiraga Chuchanpur gi oina ana layengda chauna awaba kaya mayokna rehairi irang asina ka hena phibam soksil lakpadagi Chuchanpur district hospital da psychologist neurologist amadi special doctor sing tharak lamba singsu tha ama lairamlaga hankre irang asina ka hena saitheng fangliba asi ART center asini center asida HIVs client manage tawnaba honabada awaba kaya mayokna re Kanglup ki irang asi manungsanna nauna lakhiba HIV/AIDS positive oiba mioi masing samaga humudraga mathoi asi hidak fangdabana maram oiraga aruba phibam da leiri mamang sahida report tawrakhiba singi manungda nupi 13 yauna punna mioi 52 sikre haina paw asina makhatari mathangda Nisagi mayokta sangsilapa khongthang ama oina ningol masa UNLF MP na nisa saba amadi lalonba mioi ama faduna warak watem kre hairi